ngasi nungdaram phone khiba tuan tuan masi phone singdigi maru eba pausing khonga charaga mayam da share tawjigi ahan mamok mayam yam namak nuai te ba musum thamoi sunungai oiraba paw mani singningai oiba mawong da maunaha ama Turel da siduna Leiramle ngasi yupung mari rom tabara kumbi police ki manung chanba wangu napasingi Imphal Turel da maunaha amagi ashibak sang Taoduna Leirambadagi lu kaiba chatpa miyo amana thengnarakpadagi police na forensic science ka loinana laklaga lokhatlaga rims ki mokta thamkhre Leirabi do loitong momongbi memi sana debi sei kunthrago homdoi mapuroiba rojen wang ohalup awang lekai degini thaudoksigi matangda nupi mapam mong sangai gi imung manungna phongdorakpada mi si singnai lautunaraga hatpo oigani asum aran thidok pinaba ngasi mong sagai san club mamangda wakat mi phamduna protest tawkhre protest ta saruk yakhibi mong sagai kan malup ki ko convener surrender sengleina phongdokhibada Leirabi memi debi rojenda mayum panduna masa ani Leirabini matam kharagi mamangda imung manung punna laktuna leirakhibani numit humni gi mamangda nupa mayimda satkibani ngasi ayu anganbada memina telephone da imung kaina sainaba thokle aibu lawba lakpiyu hairakhibale masigi matung ikan kanadana maki mapuroiba rojena memi thiba khangdre angangsu kaptuna leire hairakhi matam ikan kanadana Turel Siraga Leiramle hairibasi yamna chingnaningai oi mahak masa mathanta suicide tawgani haiba thajade postmortem Taoduna asum aran puthokpiyu senaribasing ain goeba serak pibiyu haikenasu pausina makhatan phongdurare toba pauksi amada sumnam phongli siramliba nupi edugi maming akoizam ningol memisana sei kunthra gomdoi mapuroibigi ming rojen kawi se chemistry oiba miyoini hairi laifamna wangu ohalup awang lekai degini hairenasu atopa pauksi amada makhatan su phongli aduga makhasa tharak poina topa paw manamo atopa paw manamo Manipur gi dancer thonauzam Piyabina Devina ahum suba position tarakle Ministry of Human Resource Development and Sinba National Kala Usap 2020 da Manipur gi dancer thonauzam Piyabina Devina leba asigi ahum suba position tarakle Kala Usap asigi dama selection taroklabadi Piyabina Devina 2020 gi December ahum da pangthokiba Kaksing district ki oina first position taki state level gi oina samgraha sikhya Babu para Imphal pangthokiba competition dasu umhangna first position taki laiba asigi tongan bi state kyana saruk yakhiba Piyabina Devina ahum suba position taraktuna Manipur gi mingsat purakpada ngasi Lamaidong Higher Secondary School gi principal yu kunje singa amadi school asigi teaching amadi non teaching staff singna harau nungaiba phungdokre principal na phungdokhibada COVID-19 pandemic manung de school la lairik tamba satpa phangdragasu masana pamjaba hiram jagoida national level gi competition da asoba achievement ama phanglakhibasi school sigi da natana Manipur pumbu goina sathoksingai ni hari Piyabina Devina Kaksing district ki Langmaidong bazar da leiba thaunauzam Bolendro singa amadi thaunauzam ongbi Hema Devi gani suba masanupini ma hauzik Langmaidong Higher Secondary School da class 12 arts ki mahiruini hanisu paushna makhatari atop pawa manamo garibara hengatpagi mayokta kholau kya lauduna mahiroi singna khongjang sangsinkhre pali belenga asine mahiroi singidama akhanaba matam siga manaba transportation charge ki policy puthokpiduna mahiroi sing school college setpada thengnari awaba se kohanbiyu haiduna ngasi Imphal college ki mahiroi singna college asigi gate khongjang sangsin bagaloinena garibara hengatpagi mayokta kholau kya laukhre khongjang aduda yaukiba college asigi mahiroi haisnam Dayandana hai COVID-19 amaram oiduna tha kya school college ka rudraba matungna hongnana karakpa asida gari bara aduki matik wangkhalamba asina mahi tamba lakliba mahiroi kyana penadre adugi mathakta lairaba mahiroina hena namna laiba lamdam asida arapa maphamdagi laktuna mahi tamba ngamloidabagi phibamda lakle masigi matangna paliba lenga amadi transport association asu miyeng sangbi yu haidena su pausna makhatari Makasa tharakpoina topa pawa manamo punsi chupa phadok pikre urkhul police station gi manung sanna kampasom khulda leibi sahi taragani thakta ngai bi nupi masa amabu tha ahum subna makhura babul kol sahi kunthraga mapan assam gi silchar district ki Sirigauna gul
Batista Leiba Mueshina, Nupi Oibigi, Ikai Kumnaba Mang Kibagi, Matanga, Special Judge Proxo Urkulgi, Judge Uriba, W, Tonen Mitegi, Quarter, Satarikiba Kieski, final hearing da, Court Asina accused Babul Kolbo, Punchichupa, Kashum Sang the Lainaba, Raita, Crehenus Power Mana Fongli. Atopa maruiba pau mana mayam tentak na oina share tawjaram lage school karam daba GP Women College ki oja sing dais nan pa na ba horagane matam sana mahai loisang sing sakat pa loisin daba thikadar sing tokalaga atopa thikadar da thabak sualagane Rajen COVID-19 laisana maram oiduna mamang sei English sing ani ga kungi March third ge lamdam sigi mai roising larik tamba leptuna lairuraba matungda Manipur sarkar na lokiba phirep amagi matungina haukiba January kunga taretagi class 9 ki 12 faw amadi college sing hangdoktuna hauji class sathaba hauriba asida oja sing amadi mahairoi singna mapung fana saruk yaduna larik tamlibra haiba du ngasi education minister sarok haibam rajena lusingduna education department gi mari lenaba higher officials singaloinena surprise visit chakre surprise visit aduda GP Women College subnatagi oza ahu maridagi hena karamdaba thenaki loinena school karamdaba oza sing mathakta dais nan panduna lokhatpam thokpa thabak lokhalagani han education minister S Rajena phundokre shilakpoina mapalam ge ba pawmana congress ki lusingba ma assembly da mobile da natai sada ba video yenglingai da fare Congress Party da yamna masak thiningai oiba thawong amara Karnataka dagi party asigi lusingba mana ngarang state assembly gi session chatharingai imanungda mobile da natai sarba video yenglingai da fare state asigi legislative council gi member oiriba Prakash Rathorna video clip singadu maki mobile da mathang singthaduna yenglingai da news channel amana mahakna tawribadu uthorakhi adumainamak mahakna atamnana video clip amatada nambadi tawkhidi amadi ma ki phone da yauriba atopa item singbu thiduna lekhi ma masa ngathok saraduna Rathorna phongdokhibada ma na siguma natai sadaba video amata yengkeba leiti haiki ma na makhata na phongdokhibada Karnataka Legislative Council da minister amada hangba wahanga mari leinana ma ki mobile adu yengba horakpada ma ki mobile phone gi memory thalambadagi full oirambadagi video clip sing adu kakthanaba honakhibani haiki adubo BJP nadi ma na tawribadu da condemn tawbuga loinana Rathorbu suspend tawnaba demand tawkhi Karnataka legislature da porn video yengmagi fabasi thawdo asina ahan manate hawkiba kumja English ngani gi taragani thoida BJP gi minister ahum haibadi Lakhaman Sisi Patil amasung Krishna Palimarsu session chatharingai da natai saraba video yenglambadi fakhiba lekre madugi matung makhoi ahomna resignation letter masana pisinjakhi adubu hauji state asigi lengakta Lakhaman Sabadina deputy CM amadi Sisi party na minister oiri panba yabadi komja English ngani ga taragani thogi thawdok asigi matungda state asigi lower amasum upper house animakta assembly manungda mobile phone pusinbagi athingba thamkrabani hainasu pawsna makhatana su phongdorakli ngasi gi oiba Manipur gi COVID-19 update punna miyoi tarago humdoi general population gi COVID-19 na positive oire miyoi tara humdoi isi manga amana nupani nipan amana nupini adu atopa miyoi ani mana Central Armed Police Force gi COVID-19 na positive oiki apun miyoi positive ohen gi pisi punna miyoi taraga mangane oirakraba miyoi singsi Imphal West gi marini Imphal East gi amani Thobal gi amani Kaksing gi mari Sandel gi ama Susampur gi ama amasum Kangpokpi gi amani hari makoi single lokhatpam tokpa sisin tharang khudi molokhat khre ngasi su laibok phabadagi Manipur COVID-19 na miyoi amata sian khidre apun masian khiba miyoi masingna sahum ga humdraga mathoini amasum ngasi punna COVID-19 farakhibadagi discharge tokhiba miyoi masingna kunga mathoini hauji state ki oiriba recovery rate si 98.25% ni hainu si press release na makhatana su phongdoragli aduga Manipur gi oiba yamna laibak thiba pawamaga mayamna share tawjaramge yamna thajaningai oiriba hauji social media da viral oiriba amasum yam nongaitaba thawdo amani mayam Manipur film gi saknai artist dana manjuri ngasi masagi anaba amadagi laikhidre hairi tasengnamak Manipur gi arts and culture gi oina sauna mangjaba ama oidi hainu su ngasi social media da viral oidi yamna mak noai te thawdo amani mayam aduga aina bathausa khibda soikiba lankiba kya yarsung pigani aduga anau ipaw soidana mayam da leiragade amuk hana mayam na ngasi share tawjarake hauji koina di matang sai kainarsen thank you